Ngasi amuk mayamgidamagta puduna laksariba Phungga wari asigi mamingdi Sendrang Amasung Ningthou. Ningthougi konungi nakalda hauriba hainau pambigi masasing aduna ayamba matamda konungi faklangda thinglami. Pambidugi masa amada Sendrang ama makol sarami Ningthou amasung Maharanina makoigi verandada hek pothaba mathamsida Sendrang asisu hek tonglami. Sendrang asina mafamdudagi paithoklamnaida bye bye your majesty hairami. Noma konungi lanthum panaba nupaduna Ningthougi sana lupa amasung sen mayeksing du belandadagi puthokduna thamlami. Sendrang aduna mafam aduda paitharaklami aduga machinna apikpa korigi senjek ama chikladuna makolda paisilami. Lanthum panaba nupaduna yengsinba loiraba matungda Ningthou amasung Maharanina hanagi famfamduda potharingaida Sendrang aduna manak adwaida tonglaga khongduna hairami. Aina aigi ihumda sen mayek lay aduga Ningthougi paisa thamfamdasu paisa lay. Ai Ningthougumna ina khullabra. Ningthou amasung Maharanina hairibadu tarami manaisingnasu tarami. Ningthouna usek asigi phagi asi karino haiba khanglamde. Mathangi numita Ningthouna court famlingaida apikpa Sendrangduna phajaba leitenglaba yumbi aduda tongladuna khonjel hauna hairami. Pukning sangna taw angambasing aigi iyumda paisa lay aduga Ningthougi paisa thamfamdasu paisa lay. Ai Ningthougumna ina khullabra. Ningthougi angambasingdu usektugi wangangdu tabada noklami taigumsung Ningthoududi madu tabada nungaitaba ama poklami amasung sauna kotu thadoklami. Ningthouna magi kada laklami minaisingna humai humlami amasung thaknaba pirami. Maharani ahanna magi kadagi tholaklami amasung Ningthougu unarami. Ningthoudu asaubagi fibamduda leirami amasung famtharami. Hairiba tanja asida Sendrangdu Ningthougi manakta leiriba tongduda tonglaga hairami. Chanbiduna aigi wasi tabiyu Ningthougi paisa thamfamda paisa leibagumna aigi sulai. Adu oirabadi ai Ningthougumna ina khullabra. Ningthouna sauraduna mahakna tongliba penat aduna Sendrangduda thomlami. Penaduna uchekdudadi pandaduna fajaraba glass amada panbadagi kairami. Usekduna paithoklaga khara lapa thong amada tonglaga amuksu hairami. Tabiyu chanbiduna tabiyu. Ningthouna penat satoklaga Sendrangda thabada Sendrangdadi pandadana glass thugaire. Manaisingna madu tabada hauna noklami adubu khonjel singdu makoina fazilami. Sendrangdu paithokirami Ningthoudu sauba hengatlami. Ningthouna manaida Sendrang mahumdagi paisadu lauthokунaba yathang torami. Minaina mahumdagi paisadu thirami amasung puraktuna Ningthouda pirami. Ningthouna paisadu magi phurikauda hapsilami. Yamna thuna Sendrangduna Ningthou amasung Maharanigi manakta paitharaklami aduga hairami. Tauba ngamlaba thongna phaba Ningthouna aigi paisadu huranbikre madu tabada Ningthoudu budhi chamamnarami. Mathangi numita Ningthouna kota famlingaida Sendrangdu paitharaklami aduga angam atawsingna famliba adugi irap laptana yumbi khong amada tongduna hairami. Ningthougi angambasing aigi wasi tabiyu achauba Ningthousina aigi paisa uhurankre masibu Ningthou amagi chap chaba magullarne. Ningthougi angambasing adu madu tabada budhi chamamnarami. Ningthoudu nungaitaba ama faurami. Mahakna lanmisingduda Sendrangdubu phanaba yathang taurami. Lanmisingduna Sendrangdu koyeng yenglami. Nungdang wairamda Sendrangduna mahumda paisilaklabada lanmisingduna Sendrangdu pharaga Ningthougi manakta pusilaklami. Ningthoudu yamna haraurami. Mahakna Sendrangdu magi Maharani ahanduda pirami aduga yaithoklaga magi saklen sabada chagani hairami. Ningthoudugi Maharani kayam arum leirami. Maharani singduna Sendrangdu makoi masen amadagi amada pinaduna pairami aduga minungsi ut aduna hairami. He apikpa nusiraba uchek
ꯃꯍꯥꯔꯥꯅꯤꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗꯤ ꯈꯔ ꯊꯧꯁꯥꯒꯟꯗꯦ ꯑꯗꯨꯅ ꯁꯦꯟꯗ꯭ꯔꯥꯡꯗꯨ ꯂꯧꯕꯗ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯥꯏꯈ꯭ꯔꯕ ꯁꯦꯟꯗ꯭ꯔꯥꯡꯗꯨꯕꯨ ꯄꯤꯕ ꯉꯝꯂꯔꯣꯏꯗꯕꯅꯤꯅ ꯌꯥꯝꯅ ꯊꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯄꯤꯛꯄ ꯍꯪꯉꯣꯏ ꯑꯃ ꯌꯩꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯆꯥꯅꯕ ꯆꯥꯛꯇ ꯍꯥꯞꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧꯅ ꯁꯤꯡꯍꯥꯁꯟꯗ ꯐꯝꯂꯤꯉꯩꯗ ꯁꯦꯟꯗ꯭ꯔꯥꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯇꯣꯡꯗꯨꯅ ꯂꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯕꯤꯌꯨ ꯑꯉꯝꯕꯁꯤꯡ, ꯅꯤꯡꯊꯧꯅ ꯑꯩꯍꯥꯛꯄꯨ ꯌꯥꯏꯊꯣꯛꯂꯒ ꯆꯥꯕ ꯄꯥꯝꯃꯤ ꯑꯗꯨꯕు ꯑꯩꯍꯥꯛ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯍꯪꯉꯣꯏ ꯑꯃ ꯑꯣꯏꯅ ꯆꯥꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯑꯆꯧ ꯑꯁꯥꯡꯒꯤ ꯊꯕꯛꯂꯅꯦ?" ꯃꯁꯤꯅ ꯅꯤꯡꯊꯧꯗꯨꯕꯨ ꯌꯥꯝꯅ ꯁꯥꯎꯍꯜꯂꯝꯃꯤ꯫ ꯁꯥꯎꯃꯟꯈꯤꯕꯅ ꯀꯣꯠꯇꯨ ꯊꯥꯗꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯥꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯦꯟꯗ꯭ꯔꯥꯡꯗꯨꯒꯤ ꯃꯍꯨꯠꯇ ꯑꯌꯥꯏꯕ ꯍꯪꯉꯣꯏ ꯄꯤꯖꯕꯒꯤꯗꯃꯛ ꯃꯍꯥꯔꯥꯅꯤ ꯇꯔꯦꯠꯇꯨꯒꯤ ꯃꯅꯥꯇꯣꯟꯗꯨ ꯀꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯊꯪꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯄꯨꯊꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯏꯪꯕ ꯂꯩꯇꯕꯗꯨꯗ ꯁꯦꯟꯗ꯭ꯔꯥꯡꯗꯨ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯦꯟꯗ꯭ꯔꯥꯡꯗꯨꯅ ꯀꯣꯠꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯆꯠꯂꯤꯉꯩꯗ ꯁꯦꯟꯗ꯭ꯔꯥꯡꯗꯨꯅ ꯊꯨꯅ ꯀꯣꯏꯅ ꯄꯥꯏꯔꯒ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯕꯤꯌꯨ ꯑꯉꯝꯕꯁꯤꯡ, ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯑꯌꯥꯏꯕ ꯍꯪꯉꯣꯏ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤꯗꯃꯛ ꯃꯍꯥꯔꯥꯅꯤ ꯇꯔꯦꯠꯀꯤ ꯃꯅꯥꯇꯣꯟꯁꯨ ꯀꯛꯄꯤꯈ꯭ꯔꯦ꯫" ꯁꯦꯟꯗ꯭ꯔꯥꯡꯗꯨꯅ ꯑꯗꯨꯝꯅ ꯐꯥꯒꯤ ꯑꯣꯏꯅ ꯀꯔꯦꯝꯅꯔꯛꯄꯗꯨꯗ ꯑꯉꯝꯕꯁꯤꯡꯗꯨ ꯋꯥ ꯉꯥꯡꯕ ꯊꯣꯛꯂꯝꯗꯦ ꯑꯗꯨꯒ ꯅꯤꯡꯊꯧꯗꯨꯗꯤ ꯇꯝꯊꯤꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯁꯦꯟꯗ꯭ꯔꯥꯡꯗꯨ ꯐꯥꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯣꯠꯇ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯁꯦꯟꯗ꯭ꯔꯥꯡꯗꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯤꯅꯥꯏ ꯑꯃꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯔꯛꯅꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯅ ꯆꯥꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯣꯏꯗꯨꯅ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯂꯥꯟꯃꯤꯗꯨꯅ ꯁꯦꯟꯗ꯭ꯔꯥꯡꯗꯨ ꯊꯥꯡꯅ ꯀꯛꯀꯗꯕꯅꯤ꯫" ꯅꯤꯡꯊꯧꯅ ꯏꯁꯤꯡ ꯈꯔ ꯊꯛꯂꯕ ꯇꯨꯡꯗ ꯁꯦꯟꯗ꯭ꯔꯥꯡꯗꯨ ꯃꯥꯒꯤ ꯃꯆꯤꯟꯕꯥꯟꯗ ꯊꯝꯂꯝꯃꯤ꯫ ꯁꯦꯟꯗ꯭ꯔꯥꯡꯗꯨꯅ ꯊꯨꯅꯃꯛ ꯃꯅꯥꯇꯣꯟꯂꯣꯝꯗ ꯐꯥꯎꯗꯣꯛꯂꯝꯃꯤ꯫ ꯍꯩꯁꯤꯡꯂꯕ ꯂꯥꯟꯃꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯇꯣꯟꯗꯒꯤ ꯁꯦꯟꯗ꯭ꯔꯥꯡꯗꯨ ꯊꯣꯛꯂꯛꯄꯗꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯁꯦꯟꯗ꯭ꯔꯥꯡꯗꯨ ꯇꯝꯅ ꯌꯥꯟꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯇꯣꯟꯗꯨ ꯀꯛꯂꯝꯃꯤ꯫ ꯁꯦꯟꯗ꯭ꯔꯥꯡꯗꯨꯅ ꯀꯣꯠꯇꯨ ꯀꯣꯏꯂꯩ ꯂꯩꯅ ꯄꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕꯒꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ? ꯅꯍꯥꯛꯅ ꯑꯩꯕꯨ ꯌꯥꯏꯔꯒ ꯆꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤꯅ ꯍꯪꯉꯣꯏ ꯑꯌꯥꯏꯕ ꯄꯤꯖꯕꯗꯒꯤ ꯃꯍꯥꯔꯥꯅꯤ ꯇꯔꯦꯠꯀꯤ ꯃꯅꯥꯇꯣꯟꯁꯨ ꯀꯛꯈ꯭ꯔꯦ꯫ ꯑꯩꯕꯨꯁꯨ ꯍꯤꯡꯅ ꯆꯥꯕ ꯄꯥꯝꯕꯒꯤ ꯐꯟꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯅ ꯃꯥꯒꯤ ꯃꯅꯥꯇꯣꯟꯁꯨ ꯀꯛꯈ꯭ꯔꯦ꯫ ꯃꯤꯍꯧ ꯆꯥꯎꯕ ꯅꯥꯇꯣꯟ ꯌꯥꯎꯗꯕ ꯅꯤꯡꯊꯧ!" ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯍꯩꯁꯤ ꯍꯥꯏꯔꯗꯨꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯥꯔꯊꯛ ꯎꯛꯗꯦ꯫ ꯃꯇꯝ ꯑꯃꯗ ꯁꯥ ꯇꯥꯟꯕ ꯑꯃꯁꯨꯡ ꯉꯥ ꯐꯥꯕ ꯌꯥꯝꯅ ꯄꯥꯝꯕ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯤꯅ ꯑꯇꯣꯟꯕ ꯖꯤꯕ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯍꯥꯠꯂꯝꯃꯤ꯫ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧꯗꯨꯕꯨ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯅꯕ ꯑꯗꯨꯒ ꯑꯐꯕ ꯑꯁꯦꯡꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗꯨ ꯇꯣꯡꯂꯒ ꯖꯪꯒꯜꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯑꯆꯧꯕ ꯂꯪꯖꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯥꯒꯤ ꯃꯁꯥꯗꯨ ꯀꯟꯅ ꯈꯞꯂꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧꯗꯨ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯏꯁꯣꯔꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯍꯥ ꯑꯃ ꯑꯣꯜꯂꯝꯃꯤ ꯑꯃꯁꯨꯡ ꯁꯒꯣꯜꯗꯨ ꯆꯦꯟꯈꯤꯗꯅꯕ ꯁꯒꯣꯜꯗꯨꯒꯤ ꯈꯨꯔꯖꯤꯗꯨ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯍꯥ ꯑꯃ ꯃꯍꯥꯛꯀꯤ ꯁꯒꯣꯜꯒ ꯂꯣꯏꯅꯅ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯉꯛꯂꯝꯃꯤ꯫ "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯅꯤꯡꯊꯧꯅ ꯍꯪꯂꯝꯃꯤ꯫ "ꯑꯩꯗꯤ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯌꯦꯡꯉꯨ, ꯅꯪꯒꯤ ꯁꯒꯣꯜꯁꯤ ꯑꯩ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯆꯦꯜꯂꯝꯒꯅꯤ꯫" ꯅꯍꯥꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯅꯪꯒꯤ ꯁꯒꯣꯜꯁꯦ ꯁꯤꯗ ꯂꯩꯔꯦ, ꯑꯩꯍꯥꯛ ꯆꯠꯂꯒꯦ꯫
ꯁꯤ ꯍꯥꯏꯔꯗꯨꯅ ꯅꯍꯥꯗꯨꯅ ꯅꯤꯡꯊꯧꯗꯨꯗ ꯁꯒꯣꯜꯒꯤ ꯈꯨꯔꯖꯤꯗꯨ ꯄꯤꯔꯝꯃꯤ꯫ ꯅꯠꯇꯦ ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯅꯍꯥꯛꯇꯤ ꯑꯐꯕ ꯃꯤꯅꯤ, ꯑꯩꯍꯥꯛꯀ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯆꯠꯁꯤ꯫ ꯅꯤꯡꯊꯧꯗꯨ ꯄꯦꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯃꯅꯥ ꯄꯤꯕ ꯄꯥꯝꯂꯝꯃꯤ꯫ ꯅꯍꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯥꯔꯊꯛ ꯎꯗꯦ ꯀꯧꯏ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯊꯨꯡꯂꯀꯥꯟꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯍꯥꯞꯂꯝꯃꯤ꯫ ꯀꯥꯔꯊꯛ ꯎꯗꯦ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯃꯁꯨꯡ ꯐꯖꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯍꯩꯕ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛꯇꯨ ꯅꯤꯌꯝ ꯆꯨꯝꯅ ꯊꯧꯖꯥꯜ ꯍꯩꯅ ꯉꯥꯛꯂꯝꯃꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯁꯨꯡ ꯂꯧꯁꯤꯡꯒꯤꯗꯃꯛ ꯊꯥꯒꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯇꯧ ꯂꯧꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯨ ꯑꯁꯦꯡꯕ ꯐꯖꯕ ꯂꯝꯆꯠ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯆꯥꯛꯂꯦꯟ ꯑꯃ ꯂꯥꯡꯅꯕ ꯂꯦꯞꯂꯝꯃꯤ ꯑꯃꯁꯨꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯑꯃꯁꯨꯡ ꯁꯅꯥ ꯂꯨꯄꯥ ꯁꯤꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯐꯖꯕ ꯁꯅꯥ ꯂꯨꯄꯥ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯑꯍꯟꯗꯨꯁꯨ ꯌꯥꯝꯅ ꯀꯦꯅꯤꯡꯂꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧꯗ ꯀꯣꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯂꯕ ꯂꯤꯛ ꯑꯃ ꯃꯉꯣꯟꯗ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯗꯦ, ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯗꯨ ꯁꯥꯎꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯝꯄꯥꯛꯇ ꯖꯒꯣꯏ ꯁꯥꯕ, ꯏꯁꯩ ꯁꯛꯄ ꯆꯠꯊꯔꯤꯉꯩꯗ ꯃꯍꯥꯔꯥꯅꯤ ꯑꯍꯟꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯅꯤꯡꯊꯧꯗꯨ ꯃꯍꯥꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯨꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯤꯛꯇꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯅ ꯄꯥꯏꯕ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨꯅ ꯃꯥꯕꯨ ꯍꯦꯟꯅꯁꯨ ꯁꯥꯎꯅꯤꯡꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯤꯛꯇꯨ ꯃꯨꯜꯂꯒ ꯃꯆꯦꯠ ꯃꯆꯦꯠ ꯊꯗꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯁꯅꯥꯒꯤ ꯄꯨꯈꯝꯁꯤꯡꯗꯨ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯏꯀꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯁꯥꯊꯤꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯟꯇ꯭ꯔꯤ ꯀꯥꯔꯊꯛ ꯎꯗꯦꯗ ꯃꯍꯥꯔꯥꯅꯤꯗꯨꯕꯨ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯖꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯇꯁꯦꯡꯅꯃꯛ ꯃꯍꯥꯔꯥꯅꯤꯅ ꯂꯥꯜꯂꯦ, ꯑꯗꯨꯕꯨ ꯃꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯄꯪꯕꯒꯤ ꯊꯕꯛ ꯑꯣꯏꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ꯫ ꯅꯠꯇꯦ, ꯑꯩꯍꯥꯛ ꯅꯤꯡꯉꯝꯗꯕ ꯇꯧꯔꯣꯏ, ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯗ ꯇꯧ, ꯅꯤꯡꯊꯧꯅ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯨ ꯏꯟꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯗꯨ ꯎꯃꯪꯗ ꯄꯨꯗꯨꯅ ꯍꯥꯠꯅꯕ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤꯅ ꯃꯍꯥꯔꯥꯅꯤꯗꯨꯕꯨ ꯍꯥꯠꯂꯝꯗꯦ ꯑꯃꯁꯨꯡ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯄꯨ ꯑꯁꯣꯡꯕ ꯎꯃꯪꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ ꯑꯃꯁꯨꯡ ꯍꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯨ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯑꯁꯥꯎꯕꯗꯨ ꯅꯦꯝꯊꯔꯝꯃꯤ ꯑꯃꯁꯨꯡ ꯄꯦꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯃꯟꯇ꯭ꯔꯤ ꯀꯥꯔꯊꯛ ꯎꯗꯦꯅ ꯅꯤꯡꯊꯧꯗ ꯄꯥꯎꯇꯥꯛ ꯑꯃ ꯄꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯍꯦꯛꯇ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯐꯠꯇꯦ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯃꯍꯥꯔꯥꯅꯤꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯂꯛꯄ ꯌꯥꯏ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯐꯅ ꯌꯥꯝꯅ ꯇꯧꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ꯫ ꯃꯟꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯅ ꯅꯤꯡꯊꯧꯗꯨꯗ ꯋꯥꯔꯤ ꯑꯃꯁꯨ ꯂꯤꯔꯝꯃꯤ꯫ ꯃꯃꯥꯡꯉꯩꯗ ꯎꯃꯪꯗ ꯎꯆꯦꯛ ꯑꯅꯤꯈꯛ ꯌꯦꯟꯕꯥ ꯂꯥꯕ ꯑꯃꯒ ꯌꯦꯟꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯣꯡꯁꯣꯡꯗ ꯃꯈꯣꯏꯒꯤ ꯃꯀꯣꯟ ꯁꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝꯗꯨꯗ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯃꯪꯗꯒꯤ ꯍꯋꯥꯏ ꯃꯔꯨꯁꯤꯡ ꯈꯣꯝꯖꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯀꯣꯟꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯌꯦꯟꯕꯤꯗꯨꯅ ꯃꯔꯨꯝ ꯀꯣꯛꯇꯨꯅ ꯃꯀꯣꯟꯗ ꯂꯩꯔꯤꯉꯩꯗ ꯌꯦꯟꯕꯥꯗꯨꯅ ꯃꯆꯤꯟꯖꯥꯛ ꯍꯦꯟꯅ ꯊꯤꯅꯕ ꯎꯃꯪꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯌꯦꯟꯕꯤꯗꯨꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕ ꯍꯋꯥꯏ ꯃꯔꯨꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯦꯟꯕꯥꯗꯨꯅ ꯌꯦꯟꯕꯤꯗꯨꯗ ꯍꯋꯥꯏ ꯃꯔꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯥꯔꯝꯂꯒꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯦꯟꯕꯤꯗꯨꯗꯤ ꯃꯔꯨꯝ ꯀꯣꯛꯂꯤꯉꯩꯗ ꯍꯋꯥꯏ ꯃꯔꯨꯁꯤꯡꯗꯨ ꯎꯗꯦ ꯍꯥꯏꯕꯗ ꯌꯦꯟꯕꯥꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯗꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯍꯋꯥꯏ ꯃꯔꯨꯗꯨꯕꯨ ꯆꯥꯕ ꯀꯅꯥ ꯂꯥꯛꯀꯗꯒꯦ, ꯃꯍꯥꯛꯅ ꯆꯥꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯌꯦꯟꯕꯥꯗꯨꯅ ꯌꯦꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯦꯟꯕꯤꯗꯨꯕꯨ ꯁꯥꯎꯔꯗꯨꯅ ꯃꯆꯤꯟꯅ ꯆꯤꯛꯄ ꯍꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯟꯅ ꯆꯤꯛꯃꯟꯕꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯌꯦꯟꯕꯤꯗꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯝꯂꯒ ꯁꯤꯈꯤꯔꯝꯃꯤ꯫ ꯌꯦꯟꯕꯥꯗꯨ ꯑꯗꯨꯝ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯋꯥꯏ ꯃꯔꯨꯁꯤꯡꯗꯨꯗꯤ ꯃꯀꯣꯟꯒꯤ ꯃꯈꯥꯗ ꯇꯥꯈꯤꯕꯅꯤ꯫ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯄꯗ ꯃꯔꯨꯁꯤꯡ ꯑꯗꯨ ꯍꯧꯒꯠꯂꯝꯃꯤ꯫ ꯄꯥꯝꯕꯤꯁꯤꯡꯗꯨ ꯋꯥꯡꯅ ꯑꯃꯁꯨꯡ ꯊꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟ ꯁꯥꯠꯇꯨꯅ ꯃꯍꯩ ꯌꯥꯜꯂꯝꯃꯤ꯫
ꯅꯣꯡꯃꯌꯦꯟꯕꯥꯗꯨ ꯇꯥꯟ ꯆꯥꯅꯔꯗꯨꯅ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯣꯏꯔꯝꯕ ꯃꯀꯣꯟꯗꯨ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯄꯪꯕꯗꯨ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯟꯕꯤꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕ ꯉꯝꯗꯕꯅꯤꯅ ꯀꯩꯗꯧꯔꯨꯒꯅꯤ? ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯟꯊꯗꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯑꯁꯤꯅꯤ꯫ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯇꯧꯔꯣꯏꯗꯕꯅꯤ, ꯃꯔꯝꯗꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯤꯕ ꯉꯝꯗꯦ꯫ ꯅꯤꯡꯊꯧꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯒꯤ ꯃꯔꯝꯗ ꯃꯈꯥ ꯇꯥꯅ ꯁꯥꯎꯕꯒꯤ ꯃꯤꯀꯨꯞ ꯑꯃꯗ ꯃꯇꯤꯛ ꯆꯥꯕ ꯃꯔꯝꯁꯨ ꯂꯩꯇꯕꯗ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯗꯨꯒꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯃꯍꯥꯛ ꯚꯥꯞ ꯇꯥꯔꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗꯕ ꯃꯤꯗꯨꯗꯤ ꯍꯥꯠꯀꯗꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯧꯖꯥꯜꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯁꯥꯎꯕ ꯑꯃꯁꯨꯡ ꯇꯨꯀꯠꯆꯕ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯒꯨꯟ ꯅꯠꯇꯦ꯫ ꯇꯞꯅ ꯇꯞꯅ ꯅꯤꯡꯊꯧꯗꯨ ꯑꯆꯨꯝꯕ ꯈꯪꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯄꯥꯞꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨ ꯍꯥꯠꯇꯨꯅ ꯄꯥꯞ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯀꯝꯗꯧꯅ ꯑꯩꯒꯤ ꯄꯥꯞꯁꯤꯡ ꯑꯁꯤꯕꯨ ꯀꯣꯛꯄ ꯉꯝꯒꯗꯒꯦ? ꯃꯍꯥꯛꯅ ꯍꯪꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯈꯨꯝꯂꯝꯃꯤ, ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯖꯤꯕ ꯍꯥꯠꯂꯔꯣꯏ ꯍꯥꯏꯌꯨ꯫ ꯅꯠꯇꯦ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯠꯂꯔꯣꯏ, ꯅꯤꯡꯊꯧꯅ ꯂꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯝꯃꯤ, ꯑꯩꯅ ꯑꯩꯒꯤ ꯑꯐꯕꯤ ꯃꯍꯥꯔꯥꯅꯤꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯕꯗꯤꯀꯣ꯫ ꯃꯟꯇ꯭ꯔꯤ ꯀꯥꯔꯊꯛ ꯎꯗꯦꯅ ꯃꯍꯥꯔꯥꯅꯤꯗꯨ ꯂꯣꯠꯐꯝꯗꯒꯤ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯂꯩꯕꯥꯛ ꯄꯨꯝꯕ ꯈꯨꯠꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯀꯥꯔꯊꯛ, ꯅꯍꯥꯛꯅ ꯂꯩꯕꯥꯛꯁꯤ ꯉꯥꯛꯄꯗ ꯃꯇꯤꯛ ꯆꯥꯔꯦ꯫ ꯑꯗꯨꯕꯨ ꯀꯥꯔꯊꯛ ꯎꯗꯦꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯄꯥꯡꯊꯣꯛꯂꯕꯅꯤꯅ ꯀꯔꯤꯁꯨ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯝꯗꯦ ꯑꯃꯁꯨꯡ ꯅꯤꯡꯊꯧꯗꯨꯕꯨ ꯊꯧꯖꯥꯜ ꯄꯤꯔꯝꯃꯤ꯫ ꯍꯦ ꯅꯤꯡꯊꯧ, ꯅꯪꯒꯤ ꯂꯩꯕꯥꯛꯇꯨ ꯅꯪꯅ ꯑꯗꯨꯝ ꯉꯥꯛꯆꯧ, ꯑꯗꯨꯒ ꯊꯧꯖꯥꯜ ꯂꯩꯌꯨ ꯑꯃꯁꯨꯡ ꯑꯇꯣꯟꯕ ꯖꯤꯕꯁꯤꯡꯕꯨ ꯀꯟꯕꯤꯌꯨ꯫